ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤꯅ ꯎꯗꯕ ꯍꯣꯏ 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 ꯉꯥꯛꯇꯅꯤꯅ ꯍꯣꯏ 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 ꯑꯗꯣ ꯅꯣꯡ ꯍꯦꯛ ꯇꯥꯔꯒꯅ ꯍꯦꯜꯂꯦ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯝ ꯐꯝ ꯂꯩꯔꯦ ꯃꯌꯥꯝꯕꯨ ꯌꯨꯅꯤꯚꯔꯁ ꯆꯦꯅꯦꯜ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯏꯌꯥꯝꯕꯁꯦ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯋꯥꯠꯂꯕ ꯄꯤꯕꯤꯔꯤꯕ ꯃꯥꯂꯦꯝ ꯁꯪꯁꯥꯔꯁꯦ ꯃꯁꯤꯕꯨ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯋꯥꯠꯂꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯇ ꯌꯦꯡꯍꯟꯖꯒꯦ ꯆꯤꯡꯁꯤ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯁꯦ ꯐꯨꯟꯖꯤꯜꯂꯛꯄ ꯑꯗꯨ ꯁꯤꯐꯥꯎꯁꯦ ꯐꯅꯌꯥꯝ ꯀꯣꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯎꯕ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯀꯣꯊꯣꯛꯄꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯍꯦꯟꯅ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯅꯤꯡꯈꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯆꯤꯡꯅꯤꯀꯣ ꯏꯟꯗꯣꯝꯆꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯨꯜ ꯋꯥꯕ ꯆꯤꯡꯒꯤ ꯌꯨꯝ ꯑꯃꯈꯛꯇꯗꯅꯤ ꯑꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯎꯕ ꯃꯐꯝ ꯌꯦꯡꯕꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯖꯥꯇꯤꯅꯤ ꯈꯪꯗꯦ ꯃꯩꯇꯩ ꯖꯥꯇꯤꯅꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯝꯇꯪ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅꯦꯅ ꯈꯟꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯕ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯏꯟꯗꯣꯝꯆꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯏꯟꯗꯣꯝꯆꯥ ꯏꯕꯥꯅꯤꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯤ ꯐꯅꯌꯥꯝꯁꯨ ꯀꯣꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯃꯊꯥ ꯇꯥꯕ ꯀꯩꯅꯣꯁꯦ ꯁꯨꯝ ꯅꯤꯡꯈꯥꯏꯔꯛꯄꯅꯤꯅ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯏꯕꯥꯅꯤ ꯁꯨꯕꯔꯒ ꯅꯣꯝꯂꯒ ꯇꯧꯕ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯁꯨꯝ ꯊꯝꯂꯦ ꯑꯗꯣ ꯑꯍꯤꯡꯗ ꯇꯨꯝꯕ ꯀꯥꯟꯗꯁꯨ ꯀꯤꯔꯦ ꯏꯊꯟꯇ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤꯅ ꯎꯗꯕ ꯍꯣꯏ 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 ꯉꯥꯛꯇꯅꯤꯅ ꯍꯣꯏ 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 ꯑꯗꯣ ꯅꯣꯡ ꯍꯦꯛ ꯇꯥꯔꯒꯅ ꯍꯦꯜꯂꯦ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯝ ꯐꯝ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯄꯥꯈꯠꯇꯅ ꯍꯣꯏ ꯃꯣꯠ ꯍꯣꯏ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯒꯅꯤ ꯊꯥꯒꯠꯄꯤꯒꯅꯤ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯈꯔ ꯅꯤꯡꯈꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯈꯔ ꯍꯣꯟꯗꯣꯛꯄ ꯍꯟꯗꯛꯅ ꯈꯪꯉꯦ ꯍꯦꯜꯂꯛꯄꯗꯣ ꯍꯟꯗꯛꯅ ꯀꯤꯔꯤꯁꯤꯅ ꯃꯊꯛꯇꯁꯨ ꯅꯤꯡꯈꯥꯏꯔꯛꯀꯗꯧꯕ ꯈꯔ ꯂꯩꯔꯤ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ 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 ꯑꯎꯕꯁꯤꯡꯅ ꯌꯦꯡꯍꯟꯕꯗ ꯍꯣꯏ ꯑꯗ ꯁꯨꯝ ꯀꯤꯔꯛꯑꯕꯗꯣ ꯍꯣꯏ ꯍꯣꯏ ꯃꯊꯛꯀꯤꯁꯤ ꯅꯤꯡꯈꯥꯏꯔꯛꯇ꯭ꯔꯒꯗꯤ ꯐꯔꯦ ꯅꯤꯡꯈꯥꯏꯔꯛꯑꯗꯤ ꯁꯤ ꯄꯨꯔꯥ ꯐꯂꯥꯡꯁꯤ ꯅꯟꯁꯤꯟꯈ꯭ꯔꯅꯤ ꯍꯣꯏ ꯃꯊꯛꯇ ꯈꯔ ꯆꯥꯎꯅ ꯆꯦꯛꯈꯥꯏꯕ ꯖꯥꯠꯅꯤꯗ ꯑꯗꯨꯁꯨ ꯅꯨꯡꯗꯥꯡꯗ ꯌꯧꯍꯧꯗꯕꯩꯗꯤ ꯐꯩ ꯀꯩꯒꯨꯝꯕ ꯀꯥꯁꯦ ꯇꯨꯝꯕ ꯄꯨꯂꯞ ꯅꯟꯁꯤꯜꯂꯝꯃꯒꯗꯤ ꯂꯦꯟꯁ꯭ꯂꯥꯏꯠ ꯊꯣꯛꯇꯨꯅ ꯁꯤꯔꯦ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ ꯑꯗꯨꯕꯨ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯅ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯝ ꯃꯤꯠ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯂꯩꯔꯝꯃꯒꯗꯤ ꯀꯅꯥꯝꯇ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯤꯠ ꯎꯕꯒꯤ ꯁꯛꯇꯤꯁꯤ ꯂꯩꯇꯕꯅꯤꯅ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡ ꯍꯧꯖꯤꯛ ꯍꯦꯟꯖꯜꯂꯛꯀꯗꯧꯁꯨ ꯂꯩꯕꯅꯤꯅ ꯃꯤꯌꯥꯝꯅ ꯑꯝꯇꯪ ꯍꯧꯍꯧ ꯂꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯈꯨꯠ ꯈꯣꯡ ꯇꯦꯛꯇꯕ ꯑꯃꯗꯤ ꯃꯤꯠ ꯅꯣꯡ ꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝ ꯇꯥꯔꯗꯤ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯀꯀꯥꯁꯨ ꯑꯗꯩ ꯑꯩꯈꯣই ꯏꯟꯗꯣꯝꯆꯥꯁꯨ ꯂꯩꯇꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯟꯖꯤꯟ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯑꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯣꯟꯇꯣꯛꯀꯗꯧꯁꯦ ꯂꯦꯕꯔꯁꯦ ꯑꯩꯈꯣꯏꯅ ꯅꯦꯛꯄ ꯈꯣꯠꯄ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯨ ꯂꯩꯔꯛꯇꯕ ꯑꯗꯨ ꯃꯊꯛꯇꯁꯨ ꯆꯦꯛꯈꯥꯏꯔꯤꯕ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯣꯏ 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 ꯑꯗ ꯍꯦꯟꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯇꯣꯛꯈ꯭ꯔꯕꯨꯗꯤ ꯃꯤ ꯍꯣꯏ 5 ꯑꯃ 10 ꯑꯃ ꯅꯦꯛꯑ ꯇꯧꯔ ꯍꯣꯟꯗꯣꯛꯈ꯭ꯔꯁꯨ ꯌꯥꯕ ꯃꯊꯛꯇ ꯅꯤꯡꯈꯥꯏꯔꯛꯄꯅꯤꯅ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯄꯀꯣ ꯍꯣꯏ 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 ꯑꯗꯨ ꯃꯁꯤ ꯈꯤꯇꯪ ꯁꯂꯥꯃꯤ ꯍꯟꯊꯔꯒ ꯇꯧꯔꯒꯗꯤ ꯅꯤꯡꯈꯥꯏꯔꯛꯇꯕꯒꯤ ꯌꯥꯅꯁꯨ ꯂꯩꯕꯗ ꯍꯣꯏ ꯍꯣꯏ ꯑꯆꯧꯕ ꯀꯩꯅꯣꯅꯤꯅ ꯏꯕꯥꯅꯤꯅ ꯉꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯕꯩ ꯁꯨꯝ ꯊꯝꯃꯤꯁꯤꯅꯤ ꯍꯧꯖꯤꯛ ꯍꯣꯏ 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 ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯅ ꯃꯔꯤꯡ ꯅꯤꯉꯣꯜꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥꯁꯤꯅ ꯑꯃꯨꯛ ꯃꯩꯇꯩꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯏꯁꯤꯗ ꯃꯌꯥꯝ ꯑꯝꯇꯪ ꯄꯨꯟꯅ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯀꯀꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯔꯝꯒꯦ ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯂꯣꯏꯅ ꯄꯥꯡꯃꯤꯟꯅꯁꯦ ꯁꯦ ꯀꯀꯥ ꯖꯩ ꯍꯣꯏ ꯍꯣꯏ ꯑꯝꯇ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯐꯕ ꯑꯣꯏꯅꯕꯅ ꯏꯁꯣꯔꯅꯁꯨ ꯁꯤꯟꯕ ꯑꯣꯏꯕꯤꯔꯁꯅꯨ ꯊꯦꯡꯛ ꯌꯨ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝꯁꯦ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯏꯁꯦ ꯃꯁꯤ ꯊꯣꯛꯏꯕ ꯁꯃꯁ꯭ꯌꯥꯁꯦ ꯑꯝꯇꯪ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯅꯤꯚꯔꯁ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯣꯔꯣꯛ ꯅꯤꯡꯁꯤꯡꯖꯔꯤ
ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯙꯔꯃ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯃꯠꯇ ꯑꯣꯏꯈꯤ꯫ ꯃꯥꯂꯦꯝꯁꯤꯕꯨ ꯎꯕ ꯉꯝꯖꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯝꯅꯁꯨ ꯍꯔꯥꯎꯈꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯈꯤ꯫ ꯋꯥꯕ ꯆꯤꯡ ꯍꯩꯔꯣꯛꯀ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯈꯨꯜꯅꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯨꯜꯅꯤ꯫